Ahanbada Maruaiba Pau. Chief Minister and Brena Minister Singh Amadi Lingaki Makok Thongba officials Singi Akanaba Mifam Ama Kauduna Urban Local Body Amadi ADC gi Mikhal Amasong Street Vendors Singi Matangda Khanakre. Imphal East Police ki combined team amana tongan mambafam dagi drug jali not amadi zali not nambada season naba polam singa konana nupi ama yauna miyoi ahong fagat pangam kray. Maitay bu settle trap ki list san nabagi damag tha asiki kuntaruk tagi wakan mifam yauna tongan ba khongjang sing sangsilagani haina STDCM na lauthokre. Emerging trends of physical education and sports science have hiramda namit humni sathagadaba international conference kasi Manipuri University ki Chancellor Professor Tirupati Rao na haunay bimetong inna hodokre. MAMI TV ki Manipuri Prime Time News being Tabriba Singh Bochan MAIBAM now Kurum Jari. Hauzik Pau Sandona Pizari. Chief Minister and Brena Minister Singh Amadi Lingaki Makok Thongba officials Singi Akanaba Mifam Amakauduna Urban Local Body Amadi ADC ki Mikhal Amasong Street Vendors Singi Matangda Khanakre. Chief Minister ki Secretary Tangasi Form Kiba Mifam Aduda Mahut ki Minister Y Kemsan, Travel Affairs and Hills ki Minister Letpo Hovkev, Transport Minister Kasim Vashom, SIP Secretary Dr. Rajesh Kumar, DCPB Dongel Amadi Lingaki Makok Thongba official Singh Saruyaki. Mifam Aduda Handak Pangtokadariba Urban Local Body Amadi Autonomous District Council ADC Mikhal gi Matangda Kubna Khanaki. Loinina Street Vendor gi Yengduna Anoba Market Set Sing Saba Yauna Street Vendor Singi Portfam Piba Amadi Makoi gi License Pibi gi Matangda Su Kubna Khanaki Hari. Imphal East Police ki combined team amana Irilbung Police Station konba tongan mamafam singda operation chathabada drug jali not amadi zali not nambada season naba polam singa konana nupi ama yauna miyoy hong fagat pangam pray faraba miyoy sing adudi urup kangthak tagi taslima chahi kunmanga mapuroiba Savir Ali Kairao dagi umar sahi kunmari amadi kiamgai makale kai dagi MD Bocha sahi kuntra humdoini hari Hiramasagi matangda police tagi fangbapawgi matung inna Imphal East District SPM Pradip ki meeting makada District asagi additional SP Ops KH Heroic Kiluching Makada Imphal East ki special team ahum Imphal East Commando ki team ani amadi yadagi volunteer amadi nupi police personnel yawba apunba kangbu amana ahanbagi oina uruf kangthakta leiba Taslima hariba nupi asigi yumda red chathaki maduda punna gram humfurom oigadaba heroin number 4 soft case manga WY tablet listing ahum chamapan Homfudra empty valve packet home lupa chamangagi zali not bundle kuntaruk yauna lupa chamangagi zali not masing marifu mapan amadi kak triba lupa chamangagi zali not ki anamba chebang sit masing chamasumna ama amadi mobile phone ama fagat pangamki Tasliman Haidorapagi matung inna kiamgai makale kai digi MD Bocha hariba miyoy asagi yumda combined team aduna operation chathaki maduda SP capsule piece samani fumariga loinena heroin number 4 soft case ama fagatki makha tana zali not sing adubu print toriba kairao dagi umar hariba miyoy asesu zali not nambada senarambadagi combined team aduna kairao litan makhongda leiba mahaki dukan dagi laptop amadi printer amaga konena police na fagat pangamki haina paw asina makha tarakli डुप्लीकेट पैसा है और ये adamai ne SS salo bai tha kan omi bai tha kan oma Lamdam asagi yelho furuf ama oiriba maitei miteibu Indian Constitution gi makada scheduled draft ki list sanabagi damak tha asagi kuntaruk tagi wakan bifam yauna tongan ba khongsang singsin ba horagani haina scheduled draft demand committee of Manipur STDCM gi general secretary K Vogendra Zitna phongdorakli hiramasigi matang danga CDM University ki campus manung dalaiba ima khondok khanbi gi sanglen da pangtokpa pawgi mifam amada wafam sing asi phongdokladana K Vogendra Zitna hai
tha asigi anida mitei bu schedule traffic list ta chanabagi damak lengakna paikhatfam thopa thabak lokhatrabadi makha taba khongjang sangsilagani haina phongdokpa laikre loinena kari karamba khongjang sing changsingadagi habigi matangda tha asigi taragi matungda miyamda khangalagani haiba wafam sing su thamki SDDCM na changsingadaba khongjanggi ahauba numit oina tha asigi kuntaruk amasung kunipanda kaisampat amadi thangmai banda miyamga loinena wakat mifam chathagani masigi makha tarakpa oina Imphal East amasung West ki mafam singda loudspeaker sizinaduna street corner campaign pangthokani SDDCM na ngasi fawda hingsa yaudana democratic oiba maongda khongjang sangsinduna lengak ta taknaduna lakli maram aduna pali belengak asina miyamgi ihul khangna thabak paikhat piyu loinena lamdam asida leiriba club CSO amadi maira paibi love singnasu khongjang asi tungi miro gi damak tangai fadaba amani khallaga mating pangbiyu haiba wafam ke vogendra zitna makhatana phongdorakli Manipur gi elomi mo riba mete sisu India gi constitution ni makara sidu traffic list yawandana constitution gi observer pi oina koigi indigenous identity sing action abagi adugi ko sanction jaraiba khongjang ji sargom moina hairiba list sida sanbai bisi Manipur government na India government da hana recommendation ma thaba ma sanga haibo recommendation ji India government so Soluta demand committee ne submit to give representation to give reply oina 2013 da tharo oina Manipur government da hairakhrabana adu hujibok thadana leibadu natadana violence blockade kumba se ko man organization highway da blockade tawba adugumba gi natragadi taroi haiba dagi thawoina loroi haiba adudi yamna nuaisida ba adugumba ning bakai ningai madudi democracy bu thawoi da bane na loi hana koina committee gi site ga hani aduna mani government amuka na koina ar subsidy ningsing jari tawgum to thabak to thuba da tawbiu Emerging trends of physical education and sports science have hiramda nimit humni sathagadaba international conference ngasi Manipur University ki Chancellor Professor T Tirupati Rao na honglebi metung inna hodokre North East Council NEC na sponsor tawduna Manipur University ki Department of Physical Education and Sports Science na sinduna pangtopa ngasidagi hoduna thasigi kuntarok forward sathagadaba international conference adu hodopagi thoram aduda Manipur University ki Chancellor Professor T Tirupati Rao Manipur University ki Vice Chancellor Professor N Lokendra Sri Aniruddha Devi Sports University ki Vice Chancellor Professor JP Verma amadi Manipur University ki School of Education ki Dean Su Oriba Department of Physical Education ki HOD Professor T Inaubina mathang sina Chief Guest President amadi Guest of Honor oina sarugyaki Manipur University ki Centenary Hall da pangtukpa thoram aduga mari ledina Manipur University ki Chancellor Professor T Tirupati Rao na hai Manipur asi India ki sport ki capital amani haiba asi ekoi pumnamak na yanraba wafamni asigumba maram asi leivana international conference asi mafam asi da pangtukpani physical activity amadi sports activity yaudana holistic oiba education ama purakpa oithokte sports activity asi school ki level dagi hauduna higher education ki level fawda maru oiba machal ama oina yauramba changi ngasi school college singi mahiroi singna sports activity da kaya thawai lupsindriba asi thadokpa matam oire ngasi di university amagi magun lepagi miteng asi well-being haiba asina oire well-being haiba asi lehenbada physical education amadi sports activity gi maru oiba sauna lei sports activity asi mainstream da pukhatpa mathau tai loina traditional games sing promote tawba changi haina mahakna makhataki These two, I think, are very important and much depends on sports people because sports people are wonderful people because our friends are there from Telangana or small university. Wherever I go, all over India, they say my friend is there. They're so well connected. So sports is one activity which really connects the entire India and promotes national integration. Thoram aduga mari ledina Manipur University ki Vice Chancellor Professor N Lokendran hai kumza lesangani sumna mapanda Manipur University asi Central University olakpa matamda Physical Education Department asi linkhat kibani department asi ki maru oiba adu policy maker na khangbana department asi linkhat kibani University asina Physical Education amadi sports activity asi akhanaba biding thamli National Education Policy NEP 2022 asi Manipur University ki undergraduate program singda chaliba academic session asidagi introduce tawba haure
ngasidagi haugadoriba conference asina kanaba kaya piragani haina mahakna makhataki. I'm happy to inform all the learned delegates and also the Honorable Chancellor that Manipuri University has already introduced the NEP 2020 in all the undergraduate programs that are being offered in the university campus. Manipuri University, the last academic council, had taken a resolution to introduce NEP 2020 in the affiliated colleges with effect from the current or with effect from the forthcoming academic year. Ngasigi thoram aduda conference asigi souvenir amadi conference asigi compile torba seminar paper gi lyric amasu fonki international amadi national gi thakta maming lerba expert kayana speaker oidina pangthokadoriba numit humni chumna satakadaba international conference aduda expert singna paper kaya puthokpaga loinana ngapigani pathokpaga loinana mahiroi singa interaction tawgani hari Manipuri ani Subha State Medical College oina Churachandpur Medical College da choliba academic session asidagi MBBS sit chama tamnabagi damak Medical Assessment and Rating Board MARV dagi letter of permit pirakpada Manipuri Chief Minister N Birena nungaiba phongdorakli letter of permit asi National Medical Commission NMC gi makhada MARV nangarang Churachandpur Medical College ki Dean Principal da address tawduna tharakpani Medical College asi Manipur University gi makhada kumjali sangani kunithoi kunhumdoi gi academic session dagi MBBS ki sit chama tamduna hoba yaragani hari National Medical Commission gi makhada MARV na MBBS sit chama tamnaba pirakiba letter of permit aduda thamlibo wafamdi college asida hariba sit masing asigi ming chanabagi damak NMC gi chana kanglon gi matung inna thabak lokhatpa yari habasini NMC na piba chana kanglon gi matung inna institute asigi mathau tawa infrastructure physical amasung human resource teaching faculty amasung clinical materials sing mapung fana lehanbagi thodang adu institute asina logadabani Karigumba surprise assessment chathaba matamda NMC na pidiba chana kanglon asigi wangmada sasinaba wafam natraga lana haizin bacherol thengnarabadi institute asina chathariba degree ki course ase recognize tawroi Masiga loinena letter of permit adu revoke tawani masigi mathakta institute asigi mathakta logi oiba thabak lokhatkani hari marak asida chaliba academic session asidagi Churachandpur Medical College da MBBS ki seat chama tamnabagi MARV na ayaba pirakpada Chief Minister N Birena nungaiba phongdorakli hiramasigi matangda Chief Minister N Birena Churachandpur Medical College ki ahanba session hobagi ayaba pirakpa asi apenba fawi masi Prime Minister Narendra Modi na Manipur miyambu kayamuk yamna lumna lawi habigi khudamni Prime Minister gi luching makhada fibam amatada sakhat thorangi thabakdi lebloi haina Chief Minister N Birena phongdoki Masanupi gi kai khumnaba manghan bada chenaba apokpa mapang asi thawalgi kota puthorakani haba tabadagi JC amasung meira paibi nupi singna akanba kholau kya lauduna court tamna thamsilakre masana hek poksaba masanupi bu nupi oibi gi izat manghali habigi wahauda masa matomta huthaklaga sijakhibi nupi macha adugi apokpa ngasi thawalgi kota puthorakani tabada masing yamlaba meira paibi luf amasung JC gi mihut singna thawalgi kota tamna mara leiba mioi sibeki charak pigadabani haba kholau kya lauduna court tamna thamsilakibani ngasi tathakiba khongjang aduda misi asiga mari lenana semkiba JSC gi co-convener akoizam ongbi Siteswari na phongdorakpada laikidraba nupi macha adugi apokpa mioi adu ngasi judicial custody da makha taba remand launabagi court ta puthorakani tabada Manipur da leriba tongan tongan ba mera pai wilu singi luchingbi amasong JSC gi mihut singna court ta thomjinduna mara leraba mioi asi sibeki charak pi na ba khongjang asi sangsin bani asigumba yamna tangna thokpa tabada tujungningai oiba thodok asida chenariba mioi asigi mathakta athubada lengana charge sheet thangatuna trial chathagadabani loinana sibegi charak pigadabani maral chauna leiraba mioi amabu court puthoknaba honabada security amasung gari leite haijuna ngasi thawalgi court puthorak taba haibasi laibak thibani lengaki mapi mapa oiba singna case asida mating pangsinduna athubada while chathanaba honabagi mahutta thausadana leithopagi thawang asi pende asumna tawgadaba leirabadi lengak ama leirubagi wahantok leitre haina Siteswari na makatana phongdorakli मागी सिक्योरिटी के अमसुंग गाड़ी के खुदोंग चाबा लेते हाइदुना ngasi asugumlaba thawal gi court asida puthorokta ase akhoi hainingai leitana ngasi gi government pairiba sarkar asibo koina ninda tawi pen da ba phokri maramde adugumlaba
21 ase miyam punamangna khangnadana lairaba saramjak chalaba 21 asibo uthokna bagi damakta security arrange tawba ngamdaba magi gari ge arrange tawba ngamdaba asigumlaba langa pairiba angam athau singge asigumlaba case asok phajagraba case asida makoina puthoraktaba miyam mamangda akoina moina bichar tawba ngamoi tu tardi akoigi ima singje da sinabiro haibajo sinaba ngamdaba asigumlaba thawdo wathok singje matungda taraktana bagi damakta akoina ma pu phachi taw natraga mapunje chuppa adugumlaba life punishment ado PBU haidana ima sing asida ngasi pun apun mana punjalaga kholawasi lawjagat bani akoi khongjang ase changjan bani ngasi sathakiba khongjang aduda Manipur nupi samas apunba Manipur kanba love khunai kanba apunba maira paibi love thawal ima nongpok lengak love amadi thawal kaitel apunba love ki ima ibel singna sarugya ki Kia kami mai sakiro. Noi sudah sado kamai le le doi le bisa. Nang kamai le sado lo banda. Dapat sana le sama ngap doi bro. Saya wala kau di kau kau ni menjadi ngap kita hari ni. Sama nak satu dalam masa tu. Satu pasti kalau dapat. Hati terga. Hati terga. Hati terga. Ziribam district ki manung chanba bapuparada leiba Kasturba High School da ozagi award pa chauna leiba maramna mairoi sing mapung fana mai tamba fangdre haina Desam District Council ki President L Vilaksna fogdorakli wafam asinga si Ziribam district leiba mairoi luf mari MSU MSF Desam amadi KSA na bapuparada leiba Kasturba High School da chatkiba yengsin khongset amaga mari lenina phongdokhibani yengsin khongset adu loiraba matung Vilaksna high school asida English mathematics amadi Maitai Mayak subject ki oza sing watuna leramba thengnaraki Maitai Mayak ki oinadi anekpa oza amana mahiroi sing tapi tambirangki English subject ki oinadi mamangda leramba oza adusu chei asiki megi tang kuntarita transfer tawduna leramle madugi oza mahut ngasi fawa thabirakdri pumnamak sing asina maram oiraga mahiroi sing mapong fana mahi tamba fangdana leidi sei asiki me tang kuntra mathoide school asiki headmistress na ZEO Zuri Vamda award pa oza thabirakna ba ai ba cherol thakraba sungasi fawa meeting sangbi daba si laibak thibani Oiriba fibam asina lenga ki mahi loisang singdagi afaba mahiroi puthokpa ngamdabagi asoba khudam amani school asida oza matik chana leitaba maramna school asi mutkigadra haibagi pibaiba pokle maram aduna mari lenaba singna athobada mijeng sangbiyu Ziribam ki oina nupi khaktana mahi tamliba school asi hingnaba honabada education minister nasu akan mijeng sangbiyu haina Vilaksna makhatana appeal tarakle Ziribam ki bokrada leiba Kasturba Girls High School asida Munchat amasasaba matamda oza adiki mati award pa chenai hai ho oza wa investing asi asini matamda mari leina pa amagi concern authority singna matam sana ai tai pahiramna bagi apu jari Yengsin Khongset aduda MSU District Committee ki Vice President U Pores, MSF ki District Committee ki President A Ratan, KSA District Council Jiribam ki President CS Achauna Sarugya ki All Manipur Muslim Girls Students Union AMMZS Unasinduna Pangal Nupi Singna Quality Education Fanglaba Matamda Pangal Kunai Hiram Pumbada Sokatpa Purakani Habit Topic da State Level Open Debating Competition among Asi Manipur Press Club da Pangthokre Manipur University ki Associate Professor Dr. Singlen Maisnam Lilong Haurebi College ki Principal Dr. Rahizuddin Sheikh Amadi Tongan Mamasak Naiba Myoy Singna Sarugya ki Batharam Aduda All Manipur Muslim Girls Student Union ki Advisor Ruksar Chowdhury na hai Ekoi ki kunai asida mama mapa oiba singna nupi amadi nupada chaf manaba mijengda yengdabagi mami tarakliba si yamna laibak thibani asiguma manadaba wakalon asina maram oraga ngasidi lamdam asi hiram khudingda nongmagi sotharakli haiba wakalon asi muthatuna manaba khunai amagi damak ekoi puna thodang lominaba mathautai mama mapa oiba singna macha nupi gi own pot lepsinduna thambagi mahut nupi singbo awang bathaki mahi tambang ngamnabagi sel tungsinbana pangal community danatana society asigi oina kanagani Maram aduna lamdam asigi mama mapa amadi miyamna nupa nupi animak chaf maraba michengda yengduna sakhotpa Manipur ama ohelasi haina ruksarna makhatana phongdoki si samasida
world kunna maksida akoi nupi ki responsibility am chawa me da aduna mapa mama singsina macha singse mapa da hena priority piba parents singsina adu ngasi samas na su amaka ki nupi nupa singsida koina priority piba aduna nupi ama su nupa se same quality da akoi ki quality education purakpa matam da yam darkar tai ama su macha nupi ki da makta on poche tungna bagi da makta sen tungchan bagi mahutta लाइक तमनाई की एजुकेशन सेक्टर सिदा अवांग थाकी एजुकेशन फंगनाई की पैसा तुंशन बियो हाइब पोसे लेरिबा कोई पेरेंट्स अदुगा ngasi कोई समाज सिदा सोसाइटी सिदा मसी पोसे कोई अमक्षु की साइड तगी पाउजेन हाइदा मसी की समाज सिदा सोसाइटी सिदा अदुमेने कोई मैसेज पिनिंग ए पेरेंट्स सिदा Vishnupur district की मनुंग चन्नलेबा district college of music art and cultural DCOMAC की तरा सुबह फाउंडेशन डे की थरम ngasi kaino thongkha leiba thongkhong community hall da bangthokre ngasi ki thoram adu da oinam AC ki hanagi MLA L Radha Kishore Moirang college ki associate professor S Deven advocate P Premchan kaino high school ki headmaster A Kesho amadi retired assistant teacher A Sana Zawbasu Saruya ki thoram adu da college asigi mahairoi singna masa masana tamba art and culture ki tongan tongan ba haitoi singtoiba program kaya utuna thoram adu bo mapung fan ki Armed Forces Ex-Servicemen Welfare Association FSWA Thobal gi taret suba raising day gi thoram ngasi Thobal Kedri Lekai Community Hall da pangthokre thoram aduda FSWA gi President Hanagi Wing Commander AK Deven Vice President Hanagi Honorary Captain T Inau Secretary Hanagi Suvedar M Khogendra Executive Member Hanagi Honorary Captain P Khelendro amadi 16 AR Kof B Koi gi Commander Major A Rahul na President Member Singoina Saruyaki thoram aduda FSWA gi President Wing Commander AK Devena Kek kaktuna harawa phongtokpa kaloinena ex-servicemen amasung ex-servicemen widow singe sakhat tharang gi matang da khanaki amadi nauna association da yaraklaba members singa sakhang maikhang nabagi thoram su pangthoki tha asiki tang kuntaru ki ayuk pung manga dagi tang kunipan gi ayuk pung manga faba pung nimfunipan gi tidim lambi da van chathagani haina taramba adu thasigi tangkun tareta saklam khongsat numit oiba maramna hairaba numit asidadi ban komthoklagani adumopu thangnaba numita ban asi makha sathagani masida miyana mating pangbiu haina moyang kendra farmer development cooperative society limited ki secretary hemam ranjitna khangalakli mayai kaba chinjak laloliba sing asigi asingba mapu faduna makhoibu logi matung ina phangpham thokpa serak pirabadi lamdam asidagi mayai kaba nisagi polam mapung fana muthat pangamgani haina United Committee Manipur gi President Joy Chandra Konthawjamna phongdarakli wafamasi UCM amasung Agriculture Department anina khusamnaduna tarau hekak pokpi community hall da sanduna pangthokiba one day farmers training program on rejuvenation of farm economy and distribution of urea and rabi crops thoram amada Joy Chandra Konthawjamna phongdokibani urea bag chama amasung rabi crops sing yanthokpa yauna pangthokiba thoram aduda Joy Chandra Konthawjamna hai lamdam asida popi thariba sing khunai asigi yeknabani masina hogalakliba tungi miro kaya manghanbata natana lamdam asi malem gi leimagi dagi mutkiba yabagi akiba do faholi popi thabada angakwa phangna sizinariba chemical fertilizer amadi pesticide asina leibak lehau manghalle loinena lamdam asigi turel singda chelibe singda hu chelhanba haibadu oiri asigumba khunai amabu maru phangna mutpa yariba thabak thoram singda chenariba miyoi khudimak lengak asina akanba cherak pifam thogi pali belengak asina mayai ka bachinja ki matakta sangsilakliba khongjang asi UCM nasu sagali tawbata bu drug puthok pusing tawriba miyoi sing khakta phabagi mahod drug sing adugi senjaw paba asing mapu sing su faduna hakpa serak pibana lengak asigi achumba khongtang oigani popi thabagi mahod sentok marang kaina leiba yaba pambi oina thasi haiba wafam Joy Chandra Konthawjam namakatana phongdorakli Sama kontra mathoi suba Durant Cup football tournament ki tarataruk suba match oina ngasi Imphal gi Khoman Lampak main stadium da Army Red football team amasung Neroka FC anigi marakta sanakiba match goal amata chanatana draw satkre Khoman Lampak main stadium da Babok John na tinduna sanakiba match ado Neroka FC ki oina dining bakai ningai habdu oiki Neroka FC ki goal ontokpa yaraba tanja khara aremba da mangduna yumbu oina sanabagi khudong jaba adu mangki Army Red ki maike dagi defense line da ningtina sanaduna Neroka gi attack sing mayak chamhanki
अहानबा हाफ्ता नेरोकागी माइकेदगी गोल चन्नबा अकनबा मोंगदा होनरक्लबसो आर्मी रेड टीम दा थोइदोंना अकनबा साफु पीबा ngamkide डिफेंसिव ओइबा मोंगदा सानाकिबा आर्मी रेड टीम ना सिंथानिंगाई ओइबा काउंटर अटैक तौरक्लबसो फिनिशिंग वाटपतगी गोल ओंथोकपा ngamkide अनिसुबा हाफ सानबा होबदा नेरोकाना खुदुम सनबा हेंजिलक्तुना गोल सनबा याबा तंजा कया फंकी नेरोकागी लुनमिलान अमसुंग थोमयोना गोल चनबा याबा फजरबा तंजा सिंह फंगलबसो निंगबा काइनिंगाई हाइबदो ओइखे मैच लोइसिलकपगी मतमदा लुनमिलान रेड आर्मी डिफेंडर अनि नाथाइदुना थनमलगा पुसिलकपा बॉल अमा गोल तमना कौसिलमदाइदा लाइनमैन ऑफसाइड की फ्लैग थंगलके मैच लोइगदबा मिनिट अहुम खक्ता ngairba matamda आर्मी रेड की प्रदीप कुमारना यार्ड कुंदगी कौसिलकीबा बॉल अमा नेरोकागी गोलकीपर सोनम पोइरे ngaktoktuna aremba tahanki लोइना ngasigi मैच अदुदा नेरोका एफसी की गोलकीपर सोनम पोइरेना मैन ऑफ द मैच दाकी हौजिक फाउदा ग्रुप सी की ओइना नेरोकाना मैच अनि सानबदा पॉइंट मरी अदुगा आर्मी रेड ना पॉइंट अनि फंगबंगम क्रे लोइना थास की तांग कुनिपांदा आर्मी रेड ना इंफाल की ट्राउ एफसी अमसुंग थास की तांग कुंट्रादना नेरोका एफसी ना हैदराबाद एफसी का सानागनी मणिपुर प्रदेश कांग्रेस कमिटी की यूथ के लुचिंग बनी हाइबा पॉपुलर कौबमियोई अमना ओइद पादबा वाफम कया फोंगदोक्तुना रिम्स के डायरेक्टर की मथक्ता मराल सीनबा होनरिबा सी यानिंगदे अथुबदा पॉपुलर ना सेंगदोकदबनी हाइना रिम्स नर्स एसोसिएशन लम्फेल पार्ट की प्रेसिडेंट टी सुनीताना फोंगदोरकली हिरामसगे मतांगदा टी सुनीताना थादरपा वारोल अमना हाई थासगे तांगकुंदा पॉपुलर ना फोंगदोकिबा वाफम सिंग अदो युफम यावदे कनागुंबना इंसिलगा डायरेक्टर की मिंग थीबा याबा वाहेवता सजिन्नादुना ngang वाफम सिंग एसोसिएशन असिन अकनबा मोंगदा कंडेम तवे कांग्रेस के यूथ लीडर नि हाइजबा मियोई असिन कया यामना खंगदुना साउखरबा रिम्स की मरमदा थिगलिबनो हाइबसी हंगनिंगाई ओई हौजिक लेरिबा डायरेक्टर असि लाखपदगी रिम्स दा डेवलपमेंट कया पुरकपा ngamle पॉपुलर खक नतन अतैलनाई मियोई सिंगना रिम्स दा पॉलिटिक्स तौबिरकनो सेंगलबा लाइसंग गुमलबा मफम असिदा अमोटबा वाखल अरानबा मिजेंग अमदी ललोनबगी वाखलोन पुसिनबिरकनो हाइना सुनीताना मखाताना फोंदोरक हौखिबा अगस्त की तांकुंदा श्री पॉपुलर कौबा कांग्रेस की यूथ लीडर नि हाइबा अमना रिम्स की डायरेक्टर ए शांतगी मरमदा ngang वाहिसिंगदु युफम यावदबा अमदी कनागुंबा खरना इंसिनबा मानबा वाहि फजदबा फोंदोखिबदु रिम्स नर्सेस एसोसिएशन लेवल पार्टना अकनबा मोंगदा कंडेम तौरी अदुबु अखोय पॉपुलर कनानो हाइबा अखोय केसु खंजदे अदुबु तौबदबु अखोय दि रिम्स दा अखोय सार डायरेक्टर मखादा लेजबगी सार शांता क्याम फबनो हाइबदुदि अखोय गे लेमिना जबनी अखोय दि खंजे अदु हौखिबा चही कयादगी रिम्स से अखोयना थेंगनजरपा सार शांता लापा मतमदगी अखोय याम साथीना रिम्स दि अहोंबदि यामना लाले डिस्ट्रिक्ट एग्रीकल्चर ऑफिस विष्णुपुर दा यूरिया फंगनबा मथौ ताबा से सांगपुदना विष्णुपुर की डिस्ट्रिक्ट एग्रीकल्चर ऑफिस दा कयारक चलबसो ऑफिस तगी लापना लेबा मफम अमा ओइरुबना यूरिया पिबिद्रे ऑफिस की मनाक नकपदा लेबा लौमी सिंह खक्तदा यूरिया फंगहंदुना लेरे हाइना पेंदबा फोंदोरकली हिरामसिगी मतांगदा ngarang wangu sandang khongda wangu and napat surrounding clubs organization की members सिंगल लोइना पांगथोकपा पाउगी मिफम अमदा चंदोन पोपी चिंगया पाट क्लब की सेक्रेटरी निंगथौसम सक्रावती ना हाई विष्णुपुर की एग्रीकल्चर ऑफिस तगी हार बेग अमा लौनबा होनबदा नुमित 8 हेना चंगले अदुगा हौजिकना हार लेट्रे हाइदना पिबिद्रे विष्णुपुर डिस्ट्रिक्ट की अरोय बंगमखै ओइरिबा वांगु अमसुंग नापत तगी सेल टिंगना हार लोबा चलबसो फंगद्रे अदुगा एग्रीकल्चर ऑफिस मनाक्ता लेबा लौमी सिंगददी हार मरांग काइना अदुमक फंगहले मसिगी मरमदी ऑफिस मनाक्ता लेबा लौमी ओइबना इरांग हौरक्तनबा पीबने हाइना फोंदोरकपा लई कुंबी एसी की एमएलए की माइकेदगी ममांगदा हार खरदी फंक्रे मदुना कंस्टिट्युएंसी असिदा लेरिबा लौमी सिंगी कोनबदी कोनबा हाइबदुदी ओइदे मरम अदुना मरी लेनबा ऑफिशियल सिंगना अथुबा मतमदा यूरिया हार फंगनबियो हाइना चक्रवर्तीना मखा ताकी बिशेमपुरदगी नुमित क्यानि नुमित 3 संग चलेबा ऑफिस हार बे अमा लौनबा होनो तमदा अखोय लुपा लिसिंग अमा चंगेबा अदु कमायना अखोय हिंदोदने हार फंगदबा अदुगी मथकता अदि सेना हाबदा डिस्ट्रिक्ट एग्रीकल्चर ऑफिसर इजा अखोय हंजल चलेबा अखोय बोइन हाबचे डॉक्यूमेंट लोइना पुई अदु डॉक्यूमेंट पुरगजु मोइना हार लैते हार पीदेबा मतम जो अखोय द मांगे पैसा जो मांगे हार जो फंगदे तसेना हार फंगी बाबु एमएलए की साइड ऑनरेबल एमएलए ना खर पिरे डिपार्टमेंट की पीबदु मोइना हाय बिशेमपुर जगह की मोय कोलिबे एरिया दो अदाई खकी पीरगा मरमदी ऑफिस तो अदु लैबदि मोय फंगद्रि हौ लाकदो सिदगी कना चलगे हौ तौदोनबा ऑफिस ता
Manipur Yogasana Sports Association ki lamjing makhada Thawal District Yogasana Sports Association senduna hanba Thawal District Yogasana Sports Championship lisangani kunithoi mathangda September gi tang marida tentha da leiba tentha multiplex hall da pangthuklagani hairiba championship asida sub junior junior amadi senior haina category ahum thokna khaidoktana pangthukadoriba championship asida ki mai paklaba sanaroi singna chai asige September 13 ta pangthukadoriba Third State Level Yogasana Sports Championship 2022 da saruk yagani. District Level Championship asida saruk yaningba sanaroi singna Thawal District Yogasana Sports Association dagi akupa marol khangba yagani haina Thawal District Yogasana Sports Association ki Secretary M Ibungona thadorba cherol amana khangalakli. Sabungbam Prem Chandrana President Oiba Khurai Puthiba Sajor Leka the Head Office Oiba Savet Association Manipur Samgi Ase Savet Association India Saigi Member Oire Haina Saigi General Secretary Paramjit Korna Thokpa Cherol Amana Khangalakli Hariba Member Oibaki Ayaba Asi Mathang Chai Mars Ta Fawada Chanagani Hari COVID-19 ki laichot asidagi ngakthok na ba chamba section tharang kharangang na chatpi na ba MAMI TV ki maike dagi ning singjari madudi yumdagi hex sathopaga face mask upiyo mi amaga gi maragta futtaro ki arapa thambiyo mai mit khusa toina handok piyo amadi COVID vaccine kapa yaraba sing susoi soidina COVID vaccine kapthokduna laichot asidagi kanaba myampun honaminase loisilakpada atenbe break amatang lominase Admission ki khudong chaba leizare India ki manungda maming leiraba institute singda MBBS MD MS BDS tamingba singi damag NEET qualified oiraba satra sing low package ta tambagi khudong chaba leizare amadi engineering tamingba satra singi oina IILM University Greater Noida in collaboration with IBM da tambagi khudong chaba leire Northeast students singi damag special scholarship ki khudong chaba su pizari 7005414830 natraga 7310188494 natraga 8787362480 amasung 0385295357 akupa marol gi damag pizariba number asida ngasi mag contact tobiyo Aroibda maro eba pao amohna pizari Chief Minister and Brena Minister Singh amadi lenga ki makok thongba officials singh ya khanaba mifam ama kauduna urban local body amadi ADC ki mikhal amasung street vendors singh gi matangda khanakre Imphal East Police ki combined team amana tongan mabafam dagi drug zali not amadi zali not nambada season naba polam singa konana nupi ama yauna meyo yohung fagat pangam kre Maitai mitai bu schedule drive ke list sanabagi damak tha asigi kuntaruk tagi wakan bifam yauna tongan bakhongjang sing sangsilagani haina SDDCM na lauthokre Emerging trends of physical education and sports science haiba hiramda numit humni sathagadaba international conference ngasi Manipur University ki chancellor Professor T Tirupati Rao na honobi matung inna hodokre MAMI TV ki Manipuri Prime Time News matang asta daloi zari ming tabir pa singbu amuka hanna chan mabam na khrum jari